ꯎꯕ ꯎꯗꯕ ꯍꯥꯏꯕꯁꯦ ꯃꯤꯠꯇꯥꯡꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯗꯨ ꯑꯆꯨꯝꯕꯅꯤ. ꯃꯥꯕꯨ ꯀꯥꯎꯔꯨꯕꯅ ꯃꯥꯟꯍꯟꯈꯤꯕꯅꯤ ꯇꯁꯦꯡꯅ ꯃꯤꯔꯥꯏꯕ. ꯑꯗꯨꯕꯨ ꯍꯥꯏꯔꯛꯄ ꯗꯣꯛꯇꯔꯒꯤ ꯋꯥꯍꯩ ꯑꯗꯨꯗꯗꯤ ꯉꯥꯟꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ. ꯀꯩ ꯍꯥꯏꯕ? ꯂꯩꯆꯤꯜ ꯇꯥꯕꯒꯤ ꯁꯛꯇꯤ ꯃꯥꯡꯂꯦ ꯍꯥꯏꯕ? ꯁꯣꯔꯤ. ꯑꯩ ꯑꯝꯇ ꯎꯅꯖꯒꯦ. ꯁꯨꯞꯅꯒꯤ ꯑꯃꯈꯛ ꯆꯪꯕꯤꯌꯨꯀꯣ. ꯉꯥꯟꯕ ꯔꯨꯝ ꯑꯗꯨꯗ ꯆꯪꯂꯛꯏ. ꯂꯩꯆꯤꯜꯁꯨ ꯍꯤꯞꯂꯒ ꯂꯩꯔꯝꯃꯤ. ꯉꯥꯟꯕ ꯎꯕꯗ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯇꯞꯅ ꯄꯤꯔꯥꯡꯁꯨ ꯆꯦꯟꯊꯔꯛꯈꯤ. ꯃꯃꯥꯏ ꯑꯗꯨ ꯇꯞꯅ ꯂꯩꯊꯣꯛꯇꯨꯅ ꯅꯥꯀꯟ ꯑꯃꯗ ꯂꯩꯊꯣꯛꯈ꯭ꯔꯦ. ꯂꯩꯆꯤꯜ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯕ꯭ꯔꯣ? ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯕ꯭ꯔꯣ? ꯂꯩꯆꯤꯜ ꯑꯁꯣꯝꯗ ꯑꯣꯟꯊꯣꯛꯂꯕꯁꯨ ꯃꯄꯤꯗꯤ ꯑꯁꯨꯝ ꯇꯞꯅ ꯂꯦꯞꯄ ꯂꯩꯇ ꯁꯤꯟꯊꯔꯛꯏ. ꯉꯥꯟꯕ ꯕꯦꯗ ꯑꯗꯨꯒꯤ ꯃꯆꯤꯗ ꯐꯝꯂꯛꯀꯦ ꯇꯧꯕꯒ ꯂꯩꯆꯤꯜꯅ ꯃꯈꯨꯠꯇꯨꯅ ꯏꯟꯊꯣꯔꯛꯏ. ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ. ꯅꯪꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯣ ꯑꯩ ꯇꯥꯗꯤꯌꯦ. ꯐꯔꯕ ꯅꯠꯇ꯭ꯔꯥ? ꯁꯤꯅ ꯅꯪꯅ ꯍꯥꯏꯕ ꯋꯥꯁꯨ ꯇꯥꯗꯅꯕ. ꯉꯥꯟꯕ ꯇꯞꯅ ꯂꯩꯆꯤꯜꯒꯤ ꯃꯈꯣꯛ ꯑꯗꯨꯗ ꯅꯥꯜꯂꯤ. ꯅꯨꯡꯁꯤꯌꯦ. ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯅꯪꯕꯨ. ꯂꯩꯆꯤꯜ ꯉꯥꯟꯕꯒꯤ ꯆꯤꯟꯕꯥꯟꯗ ꯌꯦꯡꯂꯒ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯩ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯦ. ꯅꯪ ꯆꯠꯈ꯭ꯔꯣ. ꯉꯥꯟꯕ ꯇꯞꯅ ꯍꯧꯒꯠꯂꯤ. ꯑꯗꯨꯒ ꯂꯩꯆꯤꯜꯒꯤ ꯃꯈꯨꯠ ꯑꯗꯨ ꯂꯝꯂꯛꯄꯗ ꯂꯩꯆꯤꯜ ꯃꯈꯨꯠ ꯑꯗꯨ ꯆꯤꯡꯁꯤꯟꯈꯤ. ꯉꯥꯟꯕ ꯇꯤꯡꯊꯣꯛꯂꯝꯕ ꯃꯈꯨꯠ ꯑꯗꯨ ꯇꯞꯅ ꯆꯤꯡꯁꯤꯟꯈ꯭ꯔꯒ ꯀꯞꯄ ꯈꯥꯡꯕꯒꯤ ꯅꯨꯡꯁꯤꯅ ꯆꯤꯡꯂꯒ ꯅꯣꯛꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ. ꯂꯩꯆꯤꯜꯁꯨ ꯃꯤꯅꯣꯛꯇ ꯎꯠꯖꯍꯧꯏ. ꯍꯤꯛ ꯀꯞꯊꯣꯔꯛꯂꯦ. ꯍꯧꯖꯤꯛꯇꯗ ꯃꯆꯤꯟꯗꯁꯨ ꯄꯦꯟꯗꯅ ꯁꯣꯜꯂꯤ. ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯥ? ꯅꯪꯅ ꯍꯥꯏꯕꯁꯨ ꯑꯃꯠꯇ ꯇꯥꯔꯔꯣꯏ. ꯀꯅꯥ ꯑꯃꯠꯇꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯔꯔꯣꯏꯗꯅ. ꯂꯣꯌꯥ ꯑꯃꯨꯛ ꯆꯪꯂꯛꯏ. ꯆꯦ. ꯂꯩꯆꯤꯜꯁꯨ ꯎꯕꯅ ꯃꯥꯕꯨ ꯀꯧꯔꯤ ꯍꯥꯏꯕ ꯑꯃꯗꯤ ꯈꯪꯏ. ꯍꯥꯎꯅꯦ. ꯂꯣꯌꯥ ꯀꯞꯂꯒ ꯅꯪ ꯑꯩꯈꯣꯏꯅ ꯉꯥꯡꯕꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯥꯔꯔꯣꯏꯗ꯭ꯔꯣ? ꯂꯩꯆꯤꯜ ꯈꯪꯗꯕꯅ ꯀꯩꯗꯧꯔꯒꯦ ꯅꯥꯎ? ꯂꯣꯌꯥ ꯃꯉꯛ ꯍꯥꯏ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕꯒꯨꯝ. ꯁꯣꯝꯗꯅ ꯇꯅꯨ ꯃꯐꯤ ꯃꯔꯣꯜ ꯑꯗꯨ ꯌꯣꯝꯁꯤꯜꯂꯒ ꯊꯣꯛꯂꯛꯏ. ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯥꯗ ꯇꯝꯅ ꯆꯪꯂꯛꯑꯦ. ꯃꯈꯥꯗ ꯀꯨꯝꯊꯔꯛꯄꯒ ꯃꯦꯝꯆꯥ ꯌꯥꯝꯅ ꯄꯥꯈꯠꯅ ꯋꯥꯗꯤ ꯉꯥꯡꯗ ꯏꯪꯒꯤꯠ ꯈꯔ ꯇꯧꯔꯛꯏ. ꯑꯗꯨꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗ ꯆꯪꯁꯤꯜꯂꯛꯏ. ꯎꯔꯦ ꯃꯦꯝꯆꯥꯒꯤ ꯃꯆꯤꯟꯗ ꯄꯨꯜꯂꯤꯕ ꯑꯗꯣ. ꯇꯅꯨ ꯆꯪꯁꯤꯜꯂꯛꯂꯒ ꯃꯦꯝꯆꯥꯕꯨ ꯂꯧꯊꯣꯛꯄꯤ. ꯃꯦꯝꯆꯥꯁꯨ ꯌꯥꯝꯅ ꯊꯨꯅ ꯅꯪ ꯑꯩꯅ ꯇꯧꯕ ꯏꯪꯒꯤꯠꯇꯣ ꯅꯪ ꯎꯗꯕ꯭ꯔꯣ? ꯇꯅꯨ ꯑꯃꯔꯣꯝꯗ ꯇꯞꯅ ꯈꯨꯝꯂꯛꯏ. ꯑꯩ ꯌꯨꯝꯁꯤꯗꯩ ꯆꯠꯂꯅꯤꯌꯦ ꯏꯃꯥ. ꯑꯉꯥꯡꯁꯦ ꯃꯄꯥ ꯌꯥꯎꯗꯅ ꯌꯣꯛꯎꯔꯒꯦ. ꯃꯦꯝꯆꯥ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯥꯈꯠꯈ꯭ꯔꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯑꯉꯥꯡꯗꯣ ꯀꯩꯁꯨ ꯇꯧꯗꯕ ꯑꯣꯏꯌꯣ. ꯂꯥꯏꯕꯛ ꯊꯤꯕꯤ ꯑꯣꯏꯔꯦꯀꯣ ꯅꯪꯁꯦ. ꯇꯅꯨ ꯉꯛꯅ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯏꯃꯥ? ꯇꯟꯖꯥ ꯑꯗꯨꯗ ꯇꯅꯨꯒꯤ ꯃꯁꯝ ꯑꯗꯨ ꯃꯅꯤꯡꯗꯒꯤ ꯐꯣꯏꯔꯒ ꯆꯤꯡꯈꯤ. ꯇꯅꯨꯅ ꯏꯃꯥ. ꯃꯦꯝꯆꯥꯅ ꯑꯍꯩꯃꯅꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ. ꯅꯣꯡꯕꯥꯟ ꯊꯥꯗꯣꯛꯎꯅꯦ. ꯃꯦꯝꯆꯥ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯕ ꯑꯗꯨꯗꯤ ꯇꯅꯨꯅ ꯊꯥꯗꯣꯛꯂꯝꯗ꯭ꯔꯦ. ꯇꯅꯨ ꯅꯣꯡꯕꯥꯟꯒꯤ ꯃꯈꯨꯠ ꯑꯗꯨ ꯀꯟꯊꯣꯛꯏ. ꯇꯅꯨ ꯌꯥꯝ ꯁꯥꯎꯅ ꯑꯩꯁꯦ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯣ ꯅꯣꯏ? ꯏꯕꯦꯝꯃ ꯂꯦꯗꯤ. ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯑꯕ ꯁꯤꯃꯤꯟꯅꯔꯦ. ꯅꯣꯡꯕꯥꯟ ꯅꯣꯀꯦꯝ ꯐꯥꯏꯒꯤꯟ ꯇꯧꯗꯨꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯏ. ꯇꯅꯨ ꯃꯍꯥꯛꯁꯨ ꯈꯔ ꯁꯣꯜꯂꯕꯅꯤ. ꯑꯗꯨꯕꯨ ꯃꯥꯅ ꯍꯩꯕ ꯁꯔꯤꯠ ꯁꯔꯥ ꯑꯗꯨꯅ ꯅꯣꯡꯕꯥꯟꯕꯨ ꯀꯥꯎꯔꯛꯏ. ꯅꯣꯡꯕꯥꯟ ꯃꯈꯥꯗ ꯎꯞꯁꯤꯜꯂꯒ ꯇꯥꯏ. ꯁꯜꯂꯥ. ꯅꯣꯡꯕꯥꯟ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯃꯥꯅ ꯄꯥꯏꯔꯝꯕ ꯌꯣꯠ ꯑꯗꯨꯅ ꯊꯥꯗꯣꯏꯒꯤ ꯆꯦꯟꯁꯤꯜꯂꯛꯏ. ꯇꯅꯨ ꯃꯅꯤꯡ ꯑꯣꯟꯊꯣꯛꯑꯒ ꯆꯦꯟꯒꯦ ꯇꯧꯕꯗ ꯃꯅꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯃꯧ ꯅꯪ ꯁꯤꯕ ꯇꯥꯕꯅꯤꯅꯦ ꯍꯥꯏꯔꯒ ꯇꯅꯨꯒꯤ ꯃꯕꯨꯛ ꯑꯗꯨꯗ ꯀꯟꯅ ꯀꯥꯎꯔꯛꯏ. ꯇꯅꯨ ꯃꯕꯨꯛ ꯑꯗꯨ ꯀꯟꯅ ꯄꯥꯏꯁꯤꯜꯂꯒ ꯂꯩꯃꯥꯏꯗ ꯇꯨꯈꯤ. ꯃꯦꯝꯆꯥꯅ ꯍꯩ ꯃꯅꯤ ꯅꯁꯨ ꯌꯥꯎꯔꯤꯕꯅꯤꯅꯦ. ꯅꯪꯒꯤ ꯅꯆꯥꯒꯤ ꯅꯨꯄꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯅꯨꯄꯤ ꯅꯠꯇꯦ ꯈꯪꯉꯕ? ꯅꯪꯒꯤ ꯅꯁꯨ ꯑꯩꯒꯤ ꯅꯠꯇꯦ ꯈꯪꯉꯕ? ꯁꯥꯅꯤ ꯅꯣꯏꯗꯤ ꯁꯥ. ꯅꯣꯡꯕꯥꯟ ꯄꯥꯏꯔꯝꯕ ꯌꯣꯠ ꯑꯗꯨꯅ ꯃꯦꯝꯆꯥꯒꯤ ꯃꯆꯤꯟ ꯑꯗꯨꯗ ꯊꯣꯝꯖꯤꯟꯈꯤ. ꯃꯦꯝꯆꯥ ꯃꯌꯥꯗꯒꯤ ꯏ ꯁꯤꯟꯊꯔꯛꯏ. ꯃꯌꯥ ꯑꯗꯨꯁꯨ ꯀꯦꯜꯂꯛꯏ. ꯇꯅꯨ ꯋꯥꯅ ꯇꯞꯅ ꯅꯣꯏ ꯏꯃꯥꯗ ꯇꯧꯒꯅꯣ. ꯅꯣꯡꯕꯥꯟꯅ ꯍꯥꯎꯇꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯑꯒ ꯅꯪꯉꯣꯟꯗ ꯇꯧꯋꯣꯕ ꯑꯗꯨꯗꯤ ꯍꯥꯏꯔꯒ ꯌꯣꯠꯆꯩ ꯑꯗꯨꯅ ꯇꯅꯨꯒꯤ ꯃꯕꯨꯛ ꯑꯗꯨꯗ ꯍꯥꯏꯒꯠꯇꯅ ꯊꯥꯈꯤ. ꯇꯅꯨ ꯃꯌꯥꯗꯒꯤ ꯏ ꯂꯣꯏꯅ ꯍꯥꯗꯣꯔꯛꯏ. ꯃꯦꯝꯆꯥ ꯇꯞꯅ ꯅꯣꯏꯕꯨ
ꯇꯧꯅꯣꯃꯤ. ꯁꯤꯗ ꯃꯇꯝ ꯀꯨꯏꯅ ꯃꯥꯡꯍꯟꯕ ꯀꯥꯟꯅꯗꯦ. ꯄꯨꯟꯁꯤꯜꯂꯝꯃꯣ ꯑꯗꯨꯁꯨ. ꯐꯅꯤ ꯌꯥꯝꯕꯨꯡ. ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯔꯒ ꯑꯃꯨꯛꯀꯁꯨ ꯀꯟꯁꯤꯜꯂꯛꯏ. ꯇꯅꯨꯒꯤ ꯈꯦꯡꯂꯛꯇ ꯆꯩꯅꯥ ꯑꯗꯨ ꯊꯔꯣ ꯊꯔꯣ ꯑꯣꯟꯍꯧꯔꯤ. ꯃꯦꯝꯆꯥ ꯃꯈꯨꯠ ꯑꯗꯨ ꯅꯝꯐꯨꯗ ꯅꯥꯟꯊꯣꯛꯇꯨꯅ ꯇꯅꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ. ꯊꯣꯏꯕꯤ, ꯁꯦ ꯍꯧꯒꯠꯂꯣꯕ, ꯍꯧꯒꯠꯂꯣ. ꯂꯩꯆꯤꯜꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯁꯣꯛꯇꯕꯅ ꯃꯌꯨꯝꯗ ꯑꯗꯨꯝ ꯄꯨꯊꯔꯛꯂꯦ. ꯂꯥꯡꯂꯦꯟꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯁꯣꯛꯇꯦ. ꯗꯣꯛꯇꯔꯒ ꯉꯥꯟꯕꯒ ꯔꯤꯅꯥꯒ ꯂꯣꯌꯥꯒꯗꯤ ꯂꯩꯆꯤꯜꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯑꯗꯨ ꯁꯥꯟꯅꯈꯤ. ꯂꯩꯆꯤꯜꯕꯨ ꯄꯨꯊꯔꯛꯄꯗ ꯃꯅꯤꯅ, ꯏꯕꯦꯝꯃ, ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕ? ꯔꯤꯅꯥ ꯃꯅꯤꯕꯨ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯒ, ꯃꯆꯥꯊꯣꯏꯁꯦ ꯇꯥꯕꯒꯤ ꯁꯛꯇꯤ ꯃꯥꯡꯈ꯭ꯔꯦꯗꯅ. ꯑꯍꯥ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯑꯁꯦꯡꯕꯔꯣ? ꯃꯆꯥꯊꯣꯏꯕꯤ, ꯄꯥꯕꯨꯡꯅ ꯀꯧꯔꯤꯕꯁꯤ ꯇꯥꯗꯕ꯭ꯔꯣ? ꯂꯩꯆꯤꯜ ꯃꯄꯥꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩ. ꯃꯅꯤ ꯃꯆꯥꯕꯨ ꯌꯦꯡꯕ ꯉꯝꯗ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯆꯪꯈꯤ. ꯅꯣꯡꯕꯥꯟꯁꯨ ꯃꯅꯤꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯈꯤ. ꯍꯩ, ꯅꯪꯕꯨ ꯀꯔꯝꯕ ꯃꯐꯝꯗ ꯊꯝꯂꯝꯃꯤꯅꯣꯕ ꯍꯥ? ꯑꯩꯗꯤ ꯌꯥꯝꯕꯨꯡꯗꯣ ꯇꯧꯒꯨꯝꯁꯦꯅ ꯍꯥꯏꯖꯕꯅꯤ. ꯌꯥꯝꯕꯨꯡꯅ ꯌꯥꯕꯤꯗꯕ ꯅꯠꯇ꯭ꯔꯣ? ꯑꯩ ꯏꯆꯥꯕꯨ ꯁꯨꯃꯥꯏꯅ ꯌꯦꯡꯗꯨꯅ ꯂꯩꯕꯗꯤ ꯉꯝꯃꯣꯏꯌꯦ. ꯅꯣꯡꯕꯥ ꯋꯥꯈꯜ ꯑꯃ ꯈꯜꯂꯒ, ꯌꯥꯝꯕꯨꯡ, ꯌꯥꯝꯅ ꯐꯕ ꯇꯟꯖꯥ ꯑꯃꯅꯤ. ꯌꯨꯝꯁꯤꯗ ꯑꯩꯈꯣꯏꯅ ꯋꯥ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯔꯕꯁꯨ ꯌꯥꯔꯅꯤ. ꯃꯥ ꯇꯥꯕ ꯐꯪꯗ꯭ꯔꯕꯅꯤꯅ. ꯍꯣꯏꯅꯦ, ꯀꯟꯕ ꯈꯜꯂꯨꯗꯦ. ꯍꯦ, ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ. ꯒꯨꯗ. ꯉꯥꯟꯕ ꯃꯌꯨꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯍꯜꯂꯛꯏ. ꯄꯨꯔꯅꯤꯃꯥꯅ, ꯑꯩꯈꯣꯏꯅ ꯇꯥꯔꯤꯕ ꯄꯥꯎꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ? ꯉꯥꯟꯕ ꯇꯞꯅ, ꯆꯨꯝꯃꯦ ꯏꯃꯥ. ꯂꯩꯆꯤꯜꯕꯨ ꯁꯣꯛꯄ꯭ꯔꯣ? ꯉꯥꯟꯕ ꯃꯄꯤꯗ ꯇꯞꯅ ꯁꯤꯟꯊꯔꯛꯏ. ꯂꯩꯆꯤꯜꯗꯣ ꯇꯥꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯃꯥꯡꯈ꯭ꯔꯦ. ꯑꯩꯅ ꯃꯥꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯃꯥ ꯇꯥꯅꯤꯡꯗ꯭ꯔꯕ ꯃꯥꯜꯂꯦ. ꯍꯥ, ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯗꯨꯕꯨ? ꯉꯥꯟꯕ ꯀꯞꯂꯤ ꯉꯁꯤꯗꯤ ꯐꯖꯅ. ꯄꯨꯔꯅꯤꯃꯥ ꯃꯆꯥꯕꯨ ꯊꯦꯝꯖꯤꯜꯂꯒ, ꯍꯧꯖꯤꯛꯄꯨ ꯃꯦꯆꯤꯟꯒ ꯑꯁꯨꯛ ꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯍꯥꯞꯂꯒ ꯂꯣꯏꯔꯦ. ꯐꯖꯅ ꯂꯥꯌꯦꯡꯗꯁꯨ ꯌꯥꯏꯅ. ꯏꯃꯥ, ꯑꯩꯒꯤ ꯐꯣꯟ. ꯅꯪꯒꯤ ꯐꯣꯟꯕꯨ ꯀꯗꯥꯏꯗ ꯑꯃꯨꯛ ꯂꯩꯗꯣꯔꯤꯒꯦ? ꯄꯣꯀꯦꯠꯇ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯨꯗꯅ. ꯉꯥꯟꯕ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯑꯒ ꯂꯩꯆꯤꯜꯗ ꯆꯥꯠ ꯑꯃ ꯊꯥꯖꯤꯜꯂꯤ. ꯂꯩꯆꯤꯜ. ꯁꯣꯝꯗ ꯂꯩꯆꯤꯜ ꯐꯣꯟ ꯄꯥꯏꯗ꯭ꯔꯦ. ꯅꯥꯀꯟꯗ ꯊꯝꯂꯒ ꯑꯗꯨꯝ ꯇꯨꯝꯂꯦ. ꯂꯣꯌꯥ ꯔꯤꯅꯥꯗ, ꯏꯃꯥ, ꯇꯅꯨꯗꯤ? ꯈꯪꯗꯦꯅꯦ. ꯅꯪꯒ ꯈꯥꯏꯅꯔꯅꯤꯁꯨ ꯌꯥꯝ ꯍꯥꯏꯔꯝꯕꯅꯤ. ꯃꯌꯨꯝꯗꯒ ꯆꯠꯂꯝꯒꯗꯕ ꯃꯥꯜꯂꯦ. ꯐꯔꯦ ꯐꯔꯦ ꯏꯃꯥ. ꯃꯥꯁꯨ ꯃꯥꯒꯤ ꯀꯥꯗ ꯀꯥꯈꯠꯈ꯭ꯔꯦ. ꯂꯩꯆꯤꯜ ꯃꯁꯥꯗꯨ ꯇꯨꯝꯕ ꯌꯥꯗꯗꯨꯅ ꯑꯃꯨꯛ ꯍꯧꯒꯠꯂꯛꯏ. ꯑꯗꯨꯒ ꯗ꯭ꯔꯣꯋꯤꯡ ꯔꯨꯝꯗ ꯐꯝꯂꯤ. ꯅꯣꯡꯕꯥꯟꯒ ꯃꯅꯤꯒꯁꯨ ꯐꯝꯂꯤ. ꯅꯣꯡꯕꯥꯟꯅ, ꯌꯥꯝꯕꯨꯡ, ꯍꯥꯠꯇꯣꯛꯈ꯭ꯔꯁꯤꯗꯅ. ꯃꯅꯤ ꯂꯩꯆꯤꯜꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ. ꯑꯗꯨꯕꯨ ꯂꯩꯆꯤꯜꯗꯤ ꯑꯃꯠꯇ ꯐꯥꯎꯕ ꯇꯥꯗ꯭ꯔꯕ ꯃꯥꯒꯤ ꯇꯤꯚꯤ ꯌꯦꯡꯐꯝ ꯊꯣꯛꯄ ꯌꯦꯡꯗꯨꯅ ꯂꯩ. ꯃꯅꯤ ꯈꯔ ꯇꯞꯅ, ꯍꯥꯠꯇꯣꯛꯈ꯭ꯔꯣ. ꯑꯗꯨꯒ ꯃꯦꯝꯆꯥꯗꯒꯤ ꯁꯣꯏꯗꯣ ꯅꯝꯗꯅ ꯂꯧꯒꯗꯕꯅꯤ, ꯈꯪꯉꯕ? ꯉꯁꯤꯃꯛ ꯇꯧꯔꯣ. ꯅꯪꯒꯤ ꯕꯣꯝ ꯑꯗꯣ ꯃꯊꯧ ꯐꯖꯅ ꯇꯧꯔꯤꯍꯦ. ꯐ꯭ꯔꯤꯗ ꯍꯦꯛꯇ ꯋꯥꯔꯤ ꯁꯥꯟꯅꯕꯒ ꯐꯪꯉꯦꯕ. ꯃꯈꯥ ꯇꯥꯔꯛꯏ. ꯁꯤꯁꯨ ꯍꯥꯠꯈ꯭ꯔꯁꯤꯔꯣ? ꯅꯣꯡꯕꯥꯟ ꯉꯛꯅ, ꯑꯍꯥ. ꯂꯩꯆꯤꯜ ꯀꯔꯤꯃꯠꯇ ꯇꯥꯗꯕ꯭ꯔꯥ? ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯑꯃꯨꯛ ꯌꯦꯡꯂꯤ. ꯉꯥꯟꯕꯒꯤ ꯃꯦꯁꯦꯖ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯄꯤ ꯑꯗꯨꯁꯨ ꯇꯞꯅ ꯁꯤꯟꯊꯔꯛꯏ. ꯃꯥꯁꯨ ꯃꯦꯁꯦꯖ ꯑꯗꯨ ꯍꯜꯂꯤ. ꯅꯪ, ꯑꯩꯅ ꯌꯥꯝꯅ ꯋꯥꯔꯧꯋꯦ. ꯉꯥꯟꯕꯁꯨ ꯇꯤꯟꯊꯗ ꯍꯜꯂꯛꯏ. ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯂꯩꯆꯤꯜ. ꯂꯩꯆꯤꯜ ꯃꯗꯨ ꯌꯦꯡꯂꯒ, ꯑꯩ ꯊꯥꯖꯗꯦ. ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯏꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ? ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯅꯪꯅ, ꯌꯥꯔꯦ, ꯑꯩ ꯑꯣꯞ ꯂꯩꯔꯦ. ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯅꯥꯀꯟꯗ ꯊꯝꯈ꯭ꯔꯦ. ꯉꯥꯟꯕ ꯃꯊꯥ ꯁꯥꯏ. ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯔꯨꯞ ꯊꯥꯅꯤꯜꯕꯨ ꯑꯃꯨꯛꯇ ꯎꯅꯕ ꯆꯠꯂꯨꯅꯕ ꯊꯣꯛꯂꯛꯏ. ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯂꯦ. ꯁꯣꯝꯗ ꯃꯅꯤꯒ ꯅꯣꯡꯕꯥꯟꯒ ꯍꯧꯒꯠꯂꯒ ꯀꯥ ꯑꯗꯨꯗ ꯇꯞꯅ ꯆꯪꯈ꯭ꯔꯦ. ꯉꯥꯟꯕꯅ, ꯊꯥꯅꯤꯜꯒ ꯑꯝꯇ ꯎꯅꯖꯒꯦ. ꯄꯨꯂꯤꯁ ꯑꯗꯨꯁꯨ ꯆꯪꯈ꯭ꯔꯒ, ꯊꯥꯅꯤꯜ, ꯅꯪ ꯎꯅꯕ ꯃꯤ ꯑꯃ ꯂꯥꯛꯏꯌꯦ. ꯉꯥꯟꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯒ, 5 minutes. ꯉꯥꯟꯕ ꯊꯥꯅꯤꯜꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ. ꯊꯥꯅꯤꯜꯁꯨ ꯑꯁꯣꯝ ꯅꯥꯀꯟꯗꯒꯤ ꯉꯥꯟꯕꯁꯨ ꯌꯦꯡꯂꯛꯏ. ꯉꯥꯟꯕꯅ, ꯀꯩꯒꯤꯅꯣ ꯅꯪꯅ ꯈꯥꯕꯒꯤ ꯀꯦꯁꯁꯨ ꯅꯪꯅꯅꯦ ꯍꯥꯏꯗꯨꯅ ꯂꯧꯔꯤꯕ? ꯊꯥꯅꯤꯜꯅ, ꯃꯔꯨꯞꯀꯤ ꯃꯇꯦꯡꯅꯤ ꯑꯩꯅ ꯄꯥꯡꯂꯤꯁꯦ. ꯅꯪ
ꯈꯥꯕ ꯀꯅꯥꯅ ꯍꯥꯠꯂꯤ ꯈꯪꯉꯕ? ꯃꯅꯤ ꯅꯠꯇꯅ ꯀꯅꯥꯅ ꯍꯥꯠꯇꯣꯔꯤꯒꯦ? ꯅꯠꯇꯦ, ꯃꯅꯤ ꯅꯠꯇꯦ. ꯅꯪꯒꯤ ꯅꯆꯟ ꯇꯅꯨꯅ. ꯇꯅꯨꯕꯨ ꯅꯪꯅ ꯌꯨꯝꯗꯨꯗ ꯅꯨꯡꯉꯥꯏꯅ ꯂꯩꯍꯜꯂꯤꯕꯅꯤꯅ ꯃꯥꯕꯨ ꯍꯥꯠꯅꯕ ꯃꯅꯤꯅ ꯍꯣꯠꯅꯈ꯭ꯔꯕꯅꯦ. ꯅꯍꯥꯟ ꯃꯐꯝꯁꯤꯗ ꯂꯥꯛꯑꯝꯃꯦ. ꯑꯩꯉꯣꯟꯗ ꯋꯥꯐꯝ ꯄꯨꯝꯕ ꯍꯥꯏꯔꯝꯃꯦ. ꯏꯁꯣꯔꯁꯦ ꯂꯩꯇꯕ ꯅꯠꯇꯦꯀꯣ. ꯑꯩꯅ ꯅꯪꯒ ꯎꯅꯕ ꯐꯪꯂꯕꯗꯤ ꯈꯟꯖꯈꯤꯕꯅꯦ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯎꯅꯕ ꯐꯪꯂꯦꯀꯣ. ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯁꯦꯡꯕ ꯉꯥꯛꯇꯔꯣ? ꯄꯨꯂꯤꯁꯇꯨꯅ ꯂꯥꯎꯔꯛꯏ. ꯃꯇꯝ ꯂꯣꯏꯔꯦ, ꯊꯣꯛꯄꯤꯔꯛꯑꯣ. ꯉꯥꯟꯕ ꯊꯥꯅꯤꯜꯕꯨ ꯍꯟꯅ ꯍꯟꯅ ꯌꯦꯡꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯊꯣꯛꯈ꯭ꯔꯦ. ꯋꯥꯈꯜꯗꯁꯨ ꯈꯟꯖꯥꯟꯅꯕ ꯂꯦꯞꯇꯦ. ꯁꯣꯝꯗ ꯃꯅꯤ ꯊꯣꯡ ꯑꯗꯨ ꯄꯥꯏꯔꯒ ꯆꯪꯁꯤꯜꯂꯛꯏ. ꯃꯦꯝꯆꯥꯅ, ꯏꯆꯥꯅꯨꯄꯤꯁꯦ, ꯅꯪ ꯁꯣꯛꯀꯅꯣꯕ, ꯃꯥꯕꯨ ꯊꯥꯗꯣꯛꯑꯣ. ꯃꯅꯤ ꯅꯣꯛꯂꯒ, ꯑꯣꯀꯦ, ꯑꯗꯨꯗꯤ ꯅꯪ ꯆꯦꯁꯦ ꯁꯥꯏꯟ ꯇꯧꯔꯣ. ꯅꯈꯣꯏꯒꯤ ꯃꯣꯏꯔꯥꯡꯒꯤ ꯂꯝ, ꯍꯤꯌꯥꯡꯊꯥꯡꯒꯤ ꯂꯝ, ꯑꯩꯒꯤ ꯃꯤꯡꯗ ꯂꯣꯏꯅ ꯑꯣꯜꯂꯁꯦ. ꯇꯅꯨ ꯇꯞꯅ, ꯏꯃꯥ, ꯅꯪ ꯇꯧꯒꯅꯣꯕ. ꯇꯅꯨ ꯋꯥ ꯉꯥꯡꯂꯤꯈꯩ ꯃꯌꯥꯗꯒꯤ ꯏ ꯇꯞꯅ ꯆꯦꯟꯊꯔꯛꯏ. ꯃꯦꯝꯆꯥꯅ, ꯅꯪ ꯋꯥ ꯉꯥꯡꯒꯅꯣ. ꯀꯗꯥꯏ? ꯄꯤꯔꯛꯑꯣ, ꯑꯩ ꯇꯧꯔꯒꯦ. ꯃꯅꯤ ꯆꯦꯗꯨ ꯄꯤꯔꯛꯏ. ꯁꯤꯗ. ꯅꯣꯡꯕꯥꯟ ꯇꯅꯨꯕꯨ ꯆꯤꯡꯂꯒ ꯅꯥꯀꯟ ꯑꯃꯗ ꯊꯩ. ꯃꯦꯝꯆꯥꯅ, ꯀꯩꯅꯣ? ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯩ ꯇꯧꯕ ꯉꯝꯃꯔꯣꯏ. ꯅꯣꯡꯕꯥꯟ ꯊꯥꯡ ꯑꯗꯨ ꯊꯥꯡꯀꯠꯂꯛꯂꯒ ꯇꯅꯨꯕꯨ ꯊꯤꯟꯅꯕ ꯇꯧꯔꯒ ꯍꯥꯏꯔꯛꯏ. ꯁꯠ ꯇꯧ, ꯅꯠꯇ꯭ꯔꯗꯤ ꯇꯅꯨꯕꯨ ꯑꯩꯅ ꯍꯥꯠꯇꯣꯛꯀꯅꯤ. ꯑꯩ ꯇꯧꯔꯒꯦ ꯀꯗꯥꯏ? ꯇꯟꯖꯥ ꯑꯗꯨꯗ ꯃꯊꯛꯇꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯔꯛꯏ. ꯑꯗꯨꯒ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯐꯟ ꯆꯣꯡꯊꯔꯛꯏ. ꯂꯣꯌꯥꯅ, ꯃꯅꯤ, ꯅꯪꯒꯤ ꯃꯇꯝ ꯂꯣꯏꯔꯦ. ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯍꯨꯏ, ꯂꯣꯌꯥ. ꯅꯣꯡꯕꯥꯟ ꯊꯥꯡ ꯑꯗꯨ ꯊꯥꯡꯀꯠꯂꯛꯂꯒ ꯇꯅꯨꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯊꯤꯟꯖꯤꯟꯈꯤ. ꯇꯅꯨ, ꯂꯣꯌꯥꯅ, ꯅꯣꯏ ꯃꯅꯤꯕꯨ ꯐꯥꯎ ꯍꯥꯏꯔꯒ ꯅꯣꯡꯕꯥꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯃꯥꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯐꯨꯝꯂꯛꯄ ꯃꯌꯥꯝ ꯑꯗꯣ ꯄꯨꯊꯣꯔꯛꯂꯒ ꯅꯣꯡꯕꯥꯟꯕꯨ ꯐꯨꯗꯔꯛꯏ. ꯂꯣꯌꯥꯅ, ꯁꯤꯁꯨ ꯐꯥꯖꯤꯜꯂꯣ ꯍꯥꯏꯔꯒ ꯇꯅꯨꯕꯨ ꯄꯝꯂꯒ ꯌꯥꯝ ꯊꯨꯅ ꯄꯨꯈꯠꯈ꯭ꯔꯦ. ꯊꯣꯏ, ꯁꯦꯕ, ꯃꯤꯠ ꯄꯥꯡꯉꯣ. ꯁꯦ ꯑꯝꯇ ꯄꯥꯡꯉꯣꯕ. ꯗ꯭ꯔꯥꯏꯚꯔ, ꯒꯥꯔꯤ ꯊꯧꯔꯣ. ꯂꯣꯌꯥ ꯀꯞꯂꯦ. ꯇꯅꯨꯕꯨ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯄꯨꯈ꯭ꯔꯦ. ꯃꯁꯥ ꯑꯗꯨ ꯂꯩꯇꯥꯗ꯭ꯔꯦ. ꯊꯣꯏ, ꯅꯪ ꯑꯩꯅ ꯀꯧꯕꯁꯤ ꯇꯥꯔꯔꯣꯏꯗ꯭ꯔꯣ? ꯑꯩ ꯌꯥꯝ ꯂꯥꯜꯂꯦꯕ. ꯁꯣꯔꯤ. ꯁꯦ, ꯑꯩ ꯐꯝꯃꯨ ꯂꯦꯞꯄꯨ ꯇꯧꯔꯥ? ꯅꯠꯇ꯭ꯔꯒ ꯀꯔꯤ ꯇꯧꯕꯒꯦ? ꯁꯣꯄꯤꯡ ꯆꯠꯂꯨꯁꯤ ꯂꯥꯛꯑꯣ. ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯕꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯂꯝꯒꯅꯤ ꯈꯟꯕ꯭ꯔꯣ? ꯇꯅꯨ ꯏꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯆꯤꯟꯊꯔꯛꯏ. ꯇꯞꯅ ꯑꯃꯨꯛꯇꯪ ꯅꯨꯡꯁꯤꯅ ꯀꯧꯔꯛꯏ. ꯂꯥꯏꯔꯦꯝꯕ. ꯊꯣꯏ, ꯅꯪ ꯃꯤꯠ ꯎꯏꯁꯤꯟꯒꯅꯨ. ꯁꯦ, ꯃꯤꯠꯇꯣ ꯑꯗꯨꯝ ꯄꯥꯡꯉꯣꯕ. ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯗꯨꯅ ꯇꯅꯨꯕꯨ ꯏꯃꯥꯔꯖꯦꯟꯁꯤ ꯔꯨꯝ ꯑꯗꯨꯗ ꯄꯨꯁꯤꯟꯈꯤ. ꯔꯤꯅꯥꯁꯨ ꯆꯦꯜꯂꯛꯂꯦ. ꯊꯣꯏꯕ. ꯂꯣꯌꯥ ꯀꯞꯂꯒ, ꯇꯅꯨ ꯃꯉꯥꯜ ꯀꯔꯤꯝꯇ ꯂꯩꯔꯝꯗ꯭ꯔꯦ. ꯏꯃꯥ, ꯇꯅꯨꯁꯦ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯗꯣꯔꯕꯣ? ꯑꯩ ꯃꯥ ꯌꯥꯎꯗꯅ ꯀꯔꯝꯅ ꯍꯤꯡꯒꯗꯧꯔꯤꯕꯅꯣ? ꯔꯤꯅꯥꯅ, ꯑꯩꯁꯨ ꯌꯥꯝꯅ ꯂꯥꯜꯂꯕꯅꯤ. ꯇꯅꯨ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ. ꯃꯥ ꯒ꯭ꯌꯥꯟ ꯂꯥꯛꯀꯅꯤ. ꯁꯣꯝꯗꯅ ꯃꯅꯤ ꯁꯥꯎꯅ, ꯀꯅꯥꯅ ꯄꯨꯝꯅꯃꯛꯁꯤ ꯇꯝꯃꯤꯅꯣ ꯍꯥ? ꯂꯣꯌꯥ, ꯃꯥꯕꯨ ꯑꯣꯏꯅ ꯌꯣꯛꯄꯤꯔꯒ ꯃꯄꯨꯕꯨ ꯑꯣꯟꯁꯤꯜꯂꯒ ꯆꯤꯛꯄ. ꯅꯪꯅ ꯑꯩ ꯐꯥꯔꯁꯨ ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯖꯦꯜꯗ ꯊꯝꯕ ꯌꯥꯗꯣꯔꯤꯒꯦ? ꯂꯩꯆꯤꯜ ꯇꯞꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯒꯤ ꯃꯅꯤꯡꯗꯒꯤ ꯊꯣꯛꯂꯛꯏ. ꯄꯥꯕꯨꯡ, ꯂꯣꯌꯥꯗ ꯇꯥꯏꯅꯕꯤꯅꯣ. ꯄꯨꯝꯅꯃꯛ ꯑꯩꯅ ꯁꯤꯟꯕ ꯉꯥꯛꯇꯅꯤ. ꯅꯪꯕꯨ ꯑꯩꯅ ꯊꯥꯖꯔꯨꯕ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯂꯦ. ꯃꯅꯤ ꯉꯛꯅ, ꯅꯣꯡꯕꯥꯟ, ꯑꯁꯤꯁꯨ ꯍꯥꯠꯇꯣꯛꯑꯝꯃ ꯆꯠꯂꯣ. ꯂꯩꯆꯤꯜ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯈꯨꯄꯥꯛꯅ ꯊꯥꯈꯤ. ꯏꯄꯥꯕꯨ ꯐꯠꯇꯕ ꯄꯨꯝꯅꯃꯛꯁꯤꯗꯒꯤ ꯒ꯭ꯌꯥꯟ ꯊꯥꯔꯁꯅꯨ ꯈꯟꯅ ꯅꯆꯥꯅ ꯊꯥꯖꯔꯦ. ꯋꯥꯔꯧꯕꯤꯅꯨꯀꯣ. ꯑꯗꯨꯒ ꯁꯤꯅ ꯑꯩꯒꯤ ꯏꯃꯥꯕꯨ ꯅꯈꯨꯠꯃꯛꯅ ꯍꯥꯠꯈꯤꯕꯒꯤ ꯍꯥꯏꯔꯒ ꯃꯄꯥꯒꯤ ꯃꯃꯥꯏꯗ ꯆꯝꯄꯜ ꯑꯗꯨꯅ ꯀꯟꯁꯤꯟꯈꯤ. ꯃꯅꯤ ꯉꯁꯤꯗꯤ ꯃꯥꯒꯤ ꯊꯃꯣꯏꯗꯣ ꯀꯥꯏꯔꯦ. ꯁꯥꯎꯅ, ꯅꯥꯄꯪꯕꯤ ꯁꯥꯗꯨꯅ ꯅꯄꯥ ꯑꯩꯕꯨ ꯅꯝꯊꯥꯛꯂꯕ. ꯅꯥꯄꯪꯕꯤ ꯁꯥꯗꯨꯅ ꯅꯝꯊꯥꯛꯄꯗ
ꯐꯠꯇꯕ ꯀꯔꯤꯁꯨ ꯂꯩꯇꯦ. ꯅꯪꯅ ꯃꯇꯝ ꯑꯁꯨꯛ ꯌꯥꯝ ꯀꯨꯏꯕꯁꯦ ꯑꯐꯕ ꯁꯥꯗꯨꯅ ꯅꯝꯊꯥꯛꯂꯒ ꯂꯥꯛꯄ ꯅꯠꯇ꯭ꯔꯥ? ꯔꯦꯆꯦꯜ ꯄꯨꯂꯤꯁꯁꯤꯡꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯃꯣꯏ ꯄꯨꯈ꯭ꯔꯣ. ꯍꯌꯦꯡ ꯀꯣꯔꯠꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯃꯅꯤ ꯅꯣꯡꯕꯥꯟꯕꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯗ ꯔꯦꯆꯦꯜ ꯃꯄꯤ ꯇꯞꯅ ꯁꯤꯟꯊꯔꯛꯇꯨꯅ ꯀꯞꯂꯛꯏ꯫ ꯏꯃꯥ, ꯅꯪꯒꯤ ꯂꯃꯟ ꯉꯁꯤꯗꯤ ꯅꯆꯥꯅ ꯁꯤꯡꯂꯦ꯫ ꯃꯥꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯈ꯭ꯔꯦ꯫ ꯉꯥꯟꯕ ꯍꯣꯏꯗꯤ ꯄꯥꯎꯒ ꯑꯃꯠꯇ ꯇꯥꯕ ꯅꯠꯇꯦ, ꯍꯥꯏꯕꯁꯨ ꯍꯥꯏꯔꯛꯇꯦ ꯃꯈꯣꯏꯅ꯫ ꯃꯈꯣꯏꯁꯨ ꯍꯟꯗꯛꯇꯤ ꯐꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕꯅꯤ꯫ ꯇꯤꯚꯤ ꯐ꯭ꯂꯦꯠ ꯑꯗꯨꯗ ꯄꯥꯎ ꯌꯦꯡꯂꯤ꯫ ꯉꯁꯤ ꯊꯣꯛꯈꯤꯕ ꯇꯝꯊꯤꯔꯕ ꯕꯣꯝ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯩ ꯍꯥꯏꯗꯨꯅ ꯁꯟꯗꯣꯛꯈꯤꯕ ꯇꯅꯨ ꯃꯔꯥꯜ ꯂꯩꯔꯝꯗ꯭ꯔꯦ꯫ ꯕꯣꯝ ꯑꯗꯨ MLA ꯃꯅꯤꯅ ꯁꯤꯜꯂꯒ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯅꯣꯡꯕꯥꯟꯒ ꯇꯧꯗꯨꯅ ꯄꯣꯈꯥꯏꯍꯟꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯗꯨꯗ ꯅꯠꯇꯅ ꯃꯅꯤ ꯅꯣꯡꯕꯥꯟ ꯑꯅꯤꯅ ꯃꯈꯣꯏꯒꯤ ꯑꯃꯝꯕ ꯀꯥ ꯑꯃꯗ ꯂꯣꯠꯇꯨꯅ ꯊꯝꯂꯝꯕ ꯅꯨꯄꯤ ꯑꯃꯕꯨꯁꯨ ꯉꯁꯤ ꯄꯨꯂꯤꯁꯅ ꯐꯪꯈ꯭ꯔꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯂꯩꯆꯤꯜꯒꯤ ꯃꯇꯦꯡꯗꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯌꯨꯝ ꯑꯗꯨꯗ ꯃꯧ ꯑꯣꯏꯅ ꯂꯩꯕ ꯇꯅꯨ ꯅꯣꯡꯕꯥꯟꯒ ꯃꯅꯤꯒꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯑꯣꯜꯂꯝꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈ꯭ꯔꯦ꯫ ꯃꯌꯥꯝ ꯃꯈꯥ ꯇꯥꯕ ꯄꯥꯎꯒꯤꯗꯃꯛꯇ ISTVꯒ ꯈꯨꯠꯁꯝꯅꯗꯨꯅ ꯂꯩꯃꯤꯟꯅꯁꯤ꯫ ꯇꯤꯚꯤ ꯑꯗꯨ ꯄꯨꯂꯞ ꯌꯦꯡꯂꯝꯕꯅ ꯉꯥꯟꯕ ꯄꯥꯈꯠꯅ ꯒꯥꯔꯤ ꯁꯣ ꯑꯗꯨ ꯄꯨꯊꯣꯔꯛꯏ꯫ ꯃꯐꯤ ꯃꯔꯣꯟ ꯃꯣꯠꯂꯤ ꯈꯪꯗ ꯃꯄꯥ ꯃꯃꯥꯒ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯂꯥꯛꯂꯦ꯫ ꯃꯣꯏꯅ ꯂꯥꯛꯄꯗ ꯃꯌꯥꯝ ꯑꯗꯨ ꯌꯥꯝꯅ ꯋꯥꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ꯫ ꯄꯨꯔꯅꯤꯃꯥ ꯔꯤꯅꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯒ ꯏꯆꯥꯁꯦ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯌꯣ꯫ ꯔꯤꯅꯥꯅ ꯑꯩꯈꯣꯏꯅ ꯂꯥꯟꯕꯗꯩ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ꯫ ꯄꯨꯔꯅꯤꯃꯥꯅ ꯏꯆꯥꯕꯨ ꯃꯇꯨ ꯅꯥꯝꯃ ꯑꯃꯠꯇ ꯁꯣꯛꯄ ꯌꯥꯔꯣꯏ꯫ ꯔꯤꯅꯥꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯣ, ꯑꯁꯦꯡꯕ ꯏꯆꯥꯕꯨ ꯑꯩꯅ ꯁꯛꯈꯪꯂꯨꯗꯅ ꯂꯥꯛꯄꯗꯒꯤ ꯊꯣꯛꯂꯛꯄ ꯉꯥꯛꯇꯅꯤ꯫ ꯂꯩꯆꯦꯜꯅ ꯑꯩꯁꯨ ꯈꯔ ꯊꯦꯡꯈ꯭ꯔꯦ꯫ ꯂꯣꯌꯥꯗꯤ ꯑꯉꯥꯎꯕ ꯑꯃꯒꯤ ꯃꯇꯧꯒꯨꯝꯅ ꯂꯩꯔꯤ꯫ ꯅꯣꯏ ꯇꯨꯃꯤꯟꯅ ꯂꯩꯌꯣ, ꯑꯩꯒꯤ ꯇꯅꯨ ꯀꯔꯤꯝ ꯇꯧꯔꯣꯏꯌꯦ꯫ ꯂꯣꯌꯥ ꯉꯁꯥꯏ ꯃꯈꯩ ꯎꯗꯕꯅꯤ꯫ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯑꯃꯣꯠꯄ ꯐꯤꯔꯣꯜꯅ ꯂꯩꯇꯦꯡꯂꯕꯤ ꯑꯉꯥꯎꯕꯤ ꯃꯥꯜꯂꯕꯤ ꯅꯨꯄꯤ ꯑꯗꯨ ꯎꯕꯗ ꯃꯆꯤꯟꯗꯒꯤ ꯁꯣꯟꯈꯤ꯫ ꯏꯃꯥ꯫ ꯉꯥꯟꯕꯁꯨ ꯐꯠ ꯑꯣꯟꯊꯣꯔꯛꯂꯒ ꯃꯥꯁꯨ ꯆꯞ ꯃꯥꯟꯅꯅ ꯏꯃꯥ꯫ ꯄꯨꯔꯅꯤꯃꯥ ꯉꯛꯅ ꯉꯥꯟꯕꯗ ꯌꯦꯡꯂꯛꯏ꯫ ꯔꯤꯅꯥꯁꯨ ꯌꯦꯡꯉꯤ꯫ ꯃꯦꯝꯆꯥ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯌꯦꯡꯂꯒ ꯉꯥꯏꯍꯥꯛ ꯂꯩ꯫ ꯑꯗꯨꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯃꯆꯥꯕꯨ ꯃꯐꯝꯗꯒꯤ ꯏꯟꯊꯣꯛꯂꯒ ꯊꯝꯕ ꯉꯝꯒꯅꯤ? ꯄꯤꯔꯥꯡꯂꯛꯇ ꯃꯣꯃꯣꯟꯒ ꯂꯣꯏꯅꯅ ꯃꯈꯨꯠ ꯑꯅꯤꯗꯨ ꯇꯤꯡꯊꯣꯔꯛꯂꯒ ꯀꯧꯔꯛꯏ꯫ ꯏꯃꯥꯒꯤ ꯊꯣꯏꯕ ꯑꯅꯤ, ꯏꯃꯥ ꯀꯣꯟꯒꯤ ꯂꯥꯛꯑꯣ꯫ ꯉꯥꯟꯕꯒ ꯂꯣꯌꯥꯒ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯕꯨ ꯀꯣꯜꯂꯒ ꯄꯨꯂꯞ ꯀꯞꯃꯤꯟꯅꯩ꯫ ꯉꯥꯟꯕꯅ ꯏꯃꯥ, ꯅꯪ ꯅꯍꯥꯟꯈꯣꯏ ꯅꯆꯥꯅ ꯊꯤꯔꯛꯇꯦꯅ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯂꯣꯌꯥꯁꯨ ꯂꯩ ꯈꯪꯅ ꯈꯪꯅ ꯏꯃꯥꯕꯨ ꯑꯩꯈꯣꯏꯅ ꯁꯔꯪ ꯑꯗꯨꯗꯒꯤ ꯄꯨꯊꯣꯛꯄ ꯉꯝꯈꯤꯗ꯭ꯔꯦꯀꯣ꯫ ꯃꯦꯝꯆꯥꯅ ꯑꯉꯥꯎꯕ, ꯅꯣꯏꯅ ꯈꯪꯗꯕ ꯑꯩꯒꯤ ꯏꯃꯧ ꯑꯇꯣꯝꯕꯤꯒꯅꯦ ꯑꯩꯗꯤ ꯑꯗꯨꯝ ꯂꯩꯌꯦ꯫ ꯅꯣꯏ ꯑꯅꯤꯕꯨ ꯌꯦꯡꯕꯗ ꯑꯗꯨꯝ ꯈꯪꯉꯤ ꯏꯃꯥꯗꯤ ꯀꯅꯥꯅ ꯑꯍꯜꯅꯣ ꯍꯥꯏꯕꯁꯨ꯫ ꯃꯦꯝꯆꯥ ꯉꯥꯟꯕꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯏꯃꯥꯒꯤ ꯔꯥꯖ꯫ ꯂꯣꯌꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯒ ꯏꯃꯥꯒꯤ ꯍꯤꯌꯥꯏ ꯆꯦꯟꯕ꯫ ꯑꯅꯤꯃꯛꯅ ꯏꯃꯥ꯫ ꯄꯨꯔꯅꯤꯃꯥ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯦ꯫ ꯔꯤꯅꯥꯁꯨ ꯉꯁꯤꯗꯤ ꯀꯞꯂꯦ꯫ ꯄꯨꯔꯅꯤꯃꯥ ꯂꯨꯄꯥꯗ ꯉꯥꯊꯔꯒ ꯀꯞꯂꯛꯏ꯫ ꯃꯣꯏ ꯄꯥꯕꯨꯡ, ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯥꯅ ꯂꯧꯈꯤꯗꯣꯔꯦ꯫ ꯑꯩꯒꯤ ꯉꯥꯟꯕ ꯃꯥꯅ ꯄꯨꯈ꯭ꯔꯅꯤꯌꯦ꯫ ꯃꯥ ꯔꯥꯖ ꯅꯠꯇꯤꯌꯦ, ꯑꯩꯒꯤ ꯉꯥꯟꯕꯅꯦ꯫ ꯑꯌꯣꯛꯄꯤ ꯃꯃꯥ ꯑꯩꯕꯨ ꯍꯨꯟꯗꯣꯛꯂꯝꯃꯅꯤꯌꯦ꯫ ꯑꯁꯦꯡꯕ ꯃꯃꯥꯅ ꯄꯨꯈ꯭ꯔꯅꯤꯕ꯫ ꯑꯝꯇ ꯈꯥꯝꯃꯨ ꯃꯣꯏ ꯄꯥꯕꯨꯡ꯫ ꯂꯨꯄꯥꯅ ꯇꯞꯅ ꯅꯣꯡꯃꯗꯤ ꯑꯁꯦꯡꯕ ꯃꯐꯝꯗ ꯆꯠꯈꯤꯕ ꯇꯥꯕꯅꯤ꯫ ꯑꯌꯣꯛꯄ ꯃꯃꯥ ꯅꯪꯅ ꯐꯥꯎ ꯑꯗꯨꯛ ꯌꯥꯝꯅ ꯆꯥꯛꯂꯗꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯃꯍꯥꯛꯇꯤ ꯀꯌꯥꯝ ꯆꯥꯛꯂꯝꯒꯅꯤ? ꯑꯩ ꯈꯪꯗꯦ, ꯑꯩꯁꯨ ꯄꯨꯛꯆꯤꯟ ꯄꯤꯛꯑꯅꯤ꯫ ꯊꯣꯏꯕꯒꯤ ꯃꯈꯨꯠ ꯆꯤꯡꯗꯨꯅ ꯄꯨꯔꯛꯑꯣ꯫ ꯃꯃꯥ ꯑꯩꯒꯤ ꯃꯊꯥꯗꯩ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯒꯤ ꯃꯊꯥꯗ ꯂꯩꯈ꯭ꯔꯦ꯫ ꯃꯥꯗꯤ ꯑꯄꯣꯛꯄꯤ ꯑꯣꯏꯔꯁꯨ ꯂꯩꯃꯤꯟꯅꯗꯤꯌꯦ꯫ ꯑꯩꯗꯤ ꯑꯌꯣꯛꯄ ꯑꯣꯏꯔꯕꯁꯨ ꯃꯥꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯛꯂꯤꯕ ꯃꯃꯥꯅꯦ꯫ ꯑꯩ ꯊꯣꯏꯕ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯃꯣꯏꯌꯦ ꯃꯣꯏ ꯄꯥꯕꯨꯡ꯫ ꯑꯩ ꯑꯉꯥꯎꯕꯤ ꯑꯣꯜ ꯍꯥꯏꯕ꯭ꯔꯣ? ꯐꯥꯒꯤꯗ ꯇꯧꯅꯗꯨꯅ ꯈꯟꯅ ꯂꯩꯖꯒꯦ ꯏꯃꯥ ꯏꯆꯥ꯫ ꯑꯩ ꯊꯣꯏꯕꯕꯨ ꯃꯨꯜꯂꯨꯒꯦ ꯃꯣꯏ ꯄꯥꯕꯨꯡ꯫ ꯊꯥꯗꯣꯛꯑꯁꯤ, ꯈꯨꯠꯁꯦ ꯊꯥꯗꯣꯛꯑꯣꯕ꯫ ꯂꯨꯄꯥ ꯃꯥꯁꯨ ꯃꯄꯤ ꯇꯞꯅ ꯇꯥꯔꯛꯏ꯫ ꯄꯨꯔꯅꯤꯃꯥꯕꯨ ꯐꯥꯔꯒ ꯑꯗꯨ ꯌꯥꯔꯣꯏꯅꯦ ꯅꯨꯄꯤ,
ꯃꯥꯗꯤ ꯑꯩꯈꯣꯏꯒꯤ ꯏ ꯃꯔꯤ ꯅꯠꯇꯤꯌꯦ. ꯑꯁꯦꯡꯕ ꯏ ꯃꯔꯤꯒꯤ ꯃꯅꯥꯛꯇ ꯂꯩꯖꯈ꯭ꯔꯁꯅꯨ. ꯄꯨꯔꯅꯤꯃꯥ ꯃꯀꯣꯛ ꯑꯗꯨ ꯍꯥꯏꯔꯒ, ꯅꯪ ꯃꯃꯥ ꯑꯃꯅ ꯀꯌꯥꯝ ꯆꯥꯛꯂꯝꯒꯅꯤ ꯍꯥꯏꯕ ꯈꯪꯗꯕ꯭ꯔꯥ? ꯑꯩ ꯊꯣꯏꯕꯕꯨ ꯂꯧꯔꯨꯈꯤꯕꯁꯦ ꯊꯥꯗꯣꯛꯑꯣꯕ. ꯔꯤꯅꯥ ꯄꯨꯔꯅꯤꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯃꯆꯥꯕꯨ ꯍꯦꯟꯅ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯈꯤ. ꯊꯃꯣꯏꯗꯁꯨ ꯃꯔꯣꯜ ꯂꯣꯜꯂꯤ. ꯑꯌꯣꯛꯄ ꯃꯃꯥ ꯑꯃꯅ ꯃꯆꯥ ꯑꯃꯕꯨ ꯀꯌꯥꯗ ꯅꯨꯡꯁꯤꯔꯤꯕ. ꯑꯩꯅ ꯁꯦꯜꯗ ꯉꯥꯏꯔꯨꯕꯅ ꯄꯥꯞ ꯆꯦꯜꯂꯕ ꯑꯩꯈꯨꯠꯁꯤꯅ ꯐꯥꯎꯕ ꯅꯠꯇ ꯁꯦꯟꯗꯟꯅ ꯐꯥꯎ ꯀꯟꯗꯨꯅ ꯇꯥꯟꯕꯤꯈꯤꯕꯅꯤꯀꯣ. ꯏꯆꯥꯕꯨ ꯅꯨꯡꯁꯤꯅ ꯑꯃꯨꯛꯇ ꯆꯦꯠꯅ ꯀꯣꯟꯕ ꯐꯪꯗ ꯑꯩꯕꯨ ꯖꯦꯜꯗ ꯆꯪꯂꯗ꯭ꯔꯥ? ꯆꯪꯒꯅꯤ. ꯑꯩ ꯏꯁꯥꯅ ꯏꯁꯥꯒꯤ ꯏꯔꯥꯜ ꯄꯨꯝꯅꯃꯛ ꯌꯥꯖꯗꯨꯅ ꯃꯅꯤꯕꯨ ꯑꯆꯧꯕ ꯆꯩꯔꯥꯛ ꯐꯪꯍꯟꯒꯅꯤ. ꯑꯗꯨꯒ ꯃꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯔꯁꯅꯨ. ꯉꯥꯟꯕ ꯃꯦꯝꯆꯥꯒꯤ ꯃꯊꯥꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯀꯞꯂꯤꯕ ꯄꯨꯔꯅꯤꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ. ꯑꯗꯨꯒ ꯃꯈꯥꯗ ꯐꯝꯊꯔꯒ, ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯏꯃꯥ? ꯑꯩ ꯏꯃꯥꯒꯤ ꯉꯥꯟꯕꯅꯤ. ꯑꯩ ꯏꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣꯏꯌꯦ. ꯀꯞꯀꯅꯨꯁꯦ ꯏꯃꯥ. ꯅꯆꯥꯅ ꯏꯃꯥꯕꯨ ꯁꯨꯡꯊꯥ ꯊꯥꯗꯣꯛꯑꯣꯏꯌꯦ. ꯄꯨꯔꯅꯤꯃꯥꯅ, ꯊꯥꯗꯣꯛꯀꯅꯨꯀꯣ. ꯅꯪꯅ ꯏꯃꯥꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯑꯩꯈꯣꯏꯒ ꯑꯗꯨꯝ ꯄꯨꯟꯅ ꯂꯩꯁꯤꯀꯣ. ꯉꯥꯟꯕ ꯃꯃꯥ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯑꯗꯨꯗ ꯄꯦꯟꯖꯔꯗꯨꯅ, ꯍꯣꯏ ꯏꯃꯥ. ꯂꯩꯆꯤꯜꯗꯤ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯛ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯊꯣꯔꯛꯂꯦ. ꯔꯤꯅꯥ ꯂꯩꯆꯤꯜꯕꯨ ꯇꯞꯅ ꯀꯣꯟꯁꯤꯟꯕꯤꯔꯒ, ꯃꯃꯥ ꯂꯩꯔꯤꯁꯤꯗꯤ ꯊꯣꯏꯕꯤꯒꯤ ꯃꯃꯥ. ꯌꯥꯝ ꯂꯥꯜꯂꯦ. ꯅꯪ ꯃꯃꯥꯕꯨ ꯉꯥꯛꯄꯤꯔꯣꯏꯗ꯭ꯔꯣ? ꯂꯩꯆꯤꯜ ꯔꯤꯅꯥꯗ ꯃꯥꯅ ꯑꯃꯨꯛ ꯀꯣꯜꯂꯒ, ꯃꯥꯅꯦ. ꯅꯪꯗꯤ ꯑꯩꯒꯤ ꯏꯃꯥꯕꯨ ꯍꯥꯠꯄꯗ ꯌꯥꯎꯕꯤ ꯍꯤꯡꯆꯥꯕꯤꯅꯤ. ꯑꯗꯨꯕꯨ ꯑꯩꯕꯨ ꯆꯥꯎꯅꯕ ꯅꯁꯥ ꯁꯛꯅ ꯌꯣꯛꯄꯤꯔꯛꯄꯤ ꯂꯥꯏꯔꯦꯝꯕꯤꯅꯤ. ꯇꯟꯖꯥ ꯑꯗꯨꯗ ꯗꯣꯛꯇꯔ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯁꯛꯐꯝ ꯑꯃꯗ ꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯏ. ꯇꯅꯨꯁꯦ 1 ꯃꯟꯊ ꯅꯨꯃꯤꯠ ꯈꯔ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯝꯂꯦ. ꯑꯉꯥꯡꯗꯤ ꯀꯥꯏꯔꯦ. ꯃꯁꯤꯒꯤꯗꯃꯛꯇ ꯁꯣꯔꯤ. ꯑꯗꯨꯕꯨ ꯇꯅꯨꯗꯤ ꯀꯟꯕ ꯉꯝꯂꯦ. ꯂꯌꯥ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯕꯁꯨ ꯐꯥꯎꯏ. ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯕꯅ ꯄꯤꯛ ꯊꯜꯍꯜꯂꯤ. ꯅꯤꯡꯁꯤꯡꯂꯛꯏ ꯇꯅꯨꯅ ꯍꯥꯏꯈꯤꯕ ꯑꯗꯣ. ꯅꯪꯒꯤꯗꯃꯛꯇ ꯑꯩꯅ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯑꯃꯗꯤ ꯁꯣꯏꯗꯅ ꯊꯅꯝꯒꯅꯤꯌꯦ. ꯂꯌꯥ ꯀꯞꯊꯣꯔꯛꯂꯦ. ꯑꯩꯅ ꯂꯥꯟꯕꯅꯦ. ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯛꯂꯕ ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯔꯨꯗꯕ ꯊꯣꯛꯍꯟꯈꯤꯕꯅꯤ. ꯑꯩꯅ ꯂꯥꯟꯕꯅꯤ. ꯑꯩ ꯂꯥꯜꯂꯦ ꯇꯅꯨ. ꯗꯣꯛꯇꯔ ꯑꯗꯨꯅ, ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯇꯞꯅ ꯒ꯭ꯌꯥꯟ ꯂꯥꯛꯄꯁꯨ ꯌꯥꯏꯗ. ꯍꯔꯥꯎꯁꯤꯔ ꯀꯞꯁꯤꯔ ꯈꯪꯅꯗ꯭ꯔꯦ ꯃꯌꯥꯝ ꯑꯗꯣ. ꯔꯤꯅꯥ ꯃꯦꯝꯆꯥꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯐꯝꯂꯛꯂꯒ, ꯑꯩꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯣ ꯃꯦꯝꯆꯥ? ꯃꯦꯝꯆꯥꯁꯨ ꯇꯞꯅ ꯌꯦꯡꯂꯛꯂꯒ, ꯋꯥꯔꯧꯗꯦꯗ. ꯀꯩꯒꯤ ꯋꯥꯔꯧꯗꯣꯏꯅꯣ? ꯑꯩꯁꯦ ꯅꯨꯄꯤ ꯍꯤꯡꯆꯥꯕꯤ ꯀꯥꯏꯗꯣ ꯑꯣꯏꯔꯝꯒꯅꯤꯀꯣ. ꯌꯥꯔꯤꯗ. ꯍꯧꯖꯤꯛꯇꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯒꯨꯝꯁꯦ. ꯃꯤꯀꯨꯞꯁꯤꯗ ꯄꯨꯖꯥꯁꯨ ꯂꯩꯔꯝꯃꯕꯅꯤ. ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯅꯅꯤ. ꯃꯇꯝꯗꯤ ꯍꯧꯈ꯭ꯔꯦ. ꯄꯨꯡ ꯊꯦꯡꯖꯤꯜꯂꯛꯂꯦ. ꯗꯣꯛꯇꯔ ꯑꯃꯅ ꯊꯣꯛꯂꯛꯂꯒ, ꯇꯅꯨ ꯒ꯭ꯌꯥꯟ ꯂꯥꯛꯂꯤ ꯎꯅꯅꯤꯡꯂꯕꯁꯨ. ꯂꯣꯌꯥ ꯇꯞꯅ ꯍꯧꯒꯠꯂꯛꯏ. ꯑꯇꯩꯗꯣ ꯑꯃꯠꯇ ꯍꯧꯒꯠꯇ꯭ꯔꯦ. ꯂꯣꯌꯥꯒ ꯍꯥꯟꯅ ꯎꯅꯖꯔꯁꯅꯨ ꯈꯟꯅ. ꯂꯣꯌꯥ ꯇꯞꯅ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯏ. ꯇꯅꯨꯁꯨ ꯃꯀꯣꯛ ꯑꯗꯨ ꯊꯣꯡꯗ ꯌꯦꯡꯂꯝꯕꯅ ꯂꯣꯌꯥ ꯆꯪꯂꯛꯄꯗꯨ ꯎꯏ. ꯂꯣꯌꯥꯅ ꯇꯞꯅ, ꯑꯩꯕꯨ ꯋꯥꯔꯧꯕ꯭ꯔꯣ? ꯇꯅꯨ ꯋꯥꯍꯪ ꯑꯗꯨꯒꯤ ꯑꯣꯟꯅꯕꯗ ꯌꯥꯝꯅ ꯋꯥꯅ ꯄꯤꯔꯛꯏ ꯄꯥꯎꯈꯨꯝ. ꯀꯩꯒꯤ ꯃꯐꯝꯁꯤꯗ ꯂꯥꯛꯏꯅꯣ ꯅꯪ? ꯀꯩꯒꯤ ꯂꯥꯛꯏꯅꯣꯕ? ꯊꯣꯏ, ꯗꯗꯥ ꯂꯥꯜꯂꯦ. ꯅꯥꯕ ꯐꯔꯣ. ꯌꯨꯝꯗ ꯐꯖꯅ ꯆꯠꯂꯁꯦꯕ. ꯇꯅꯨ ꯀꯞꯂꯒ, ꯅꯨꯄꯤ ꯑꯩꯈꯣꯏꯁꯦ ꯄꯣꯠ ꯆꯩ ꯅꯠꯇꯤꯌꯦ. ꯊꯥꯡꯅꯤꯡꯕ ꯃꯐꯝꯗ ꯊꯥꯡꯂꯒ ꯄꯨꯕ, ꯇꯧꯅꯤꯡꯕ ꯄꯨꯝꯅꯃꯛ ꯇꯧꯐꯝꯗꯣ ꯑꯩꯈꯣꯏ ꯅꯠꯇꯤꯌꯦ. ꯀꯗꯥꯏ? ꯄꯨꯔꯛꯑꯕꯣ ꯗꯥꯏꯕꯔ ꯁ꯭ꯋꯤꯄꯔ? ꯈꯨꯠꯁꯦ ꯊꯥꯡꯒꯠꯄ ꯉꯝꯗ꯭ꯔꯕꯁꯨ ꯑꯩ ꯁꯥꯏꯅꯗꯨꯃꯗꯤ ꯐꯖꯅ ꯇꯧꯒꯦ. ꯅꯪꯒ ꯑꯩꯒ ꯀꯩꯒꯤ ꯈꯥꯏꯅꯗꯣꯏꯅꯣ? ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯇꯅꯨ ꯍꯤꯛ ꯍꯤꯛ ꯀꯞꯊꯣꯔꯛꯏ. ꯃꯅꯥ ꯀꯪꯂꯕ ꯎꯄꯥꯜꯗ, ꯅꯥꯀꯦꯟꯊꯥ ꯌꯦꯡꯅꯤꯡꯊꯥꯒꯤ ꯈꯦꯠꯅꯕ ꯂꯩꯇ꯭ꯔꯕ ꯎꯄꯥꯜ ꯑꯗꯨꯗ ꯑꯄꯤꯛꯄ ꯃꯌꯣꯜ ꯃꯆꯥ ꯑꯃꯈꯛ ꯂꯤꯊꯣꯛꯆꯔꯛꯄ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯑꯃꯨꯛ ꯊꯥꯗꯠꯇꯨꯅ ꯃꯥꯡꯍꯟꯕꯤꯔꯕꯗ ꯅꯪꯅ ꯎꯄꯥꯜꯗꯨꯕꯨ ꯁꯦꯟꯅꯔꯤꯕꯅꯤ ꯍꯥꯏꯅ ꯂꯩꯔꯒ ꯃꯌꯣꯜ ꯑꯗꯨꯕꯨ ꯀꯛꯂꯤꯕ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯕ ꯅꯪꯕꯨ ꯅꯨꯄꯥꯔꯣ? ꯃꯈꯥ ꯇꯥꯔꯛꯏ ꯋꯥꯅ.
ꯃꯇꯝ ꯑꯃ ꯅꯪꯅ ꯍꯥꯏꯈꯤꯕꯗꯣ, ꯇꯈꯦꯜꯂꯩꯒꯤ ꯃꯇꯧ ꯇꯝꯃꯨ, ꯁꯅꯥ ꯂꯩꯍꯥꯎꯒꯤ ꯃꯇꯧ ꯇꯝꯒꯅꯣꯅ꯫ ꯑꯩ ꯇꯝꯃꯤ, ꯑꯗꯨꯕꯨ ꯅꯪꯗꯤ ꯎꯇꯤꯡꯒꯨꯝꯅ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯕ ꯅꯠꯇ꯭ꯔꯥ? ꯃꯈꯨꯠꯃꯛꯇꯒꯤ ꯑꯩꯅ ꯁꯤꯟꯅꯅꯤꯡꯂꯤꯕ ꯈꯨꯗꯣꯜ ꯁꯦꯠꯇꯨꯅ ꯄꯨꯕꯤꯈ꯭ꯔꯕ ꯐꯥꯎꯕ ꯅꯪꯅ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗꯕ ꯅꯠꯇ꯭ꯔꯥ? ꯑꯩ ꯂꯥꯜꯂꯦꯕ, ꯁꯦ, ꯑꯩꯕꯨ ꯉꯥꯛꯄꯤꯔꯔꯣꯏꯗ꯭ꯔꯣ? ꯇꯅꯨ ꯋꯥꯅ ꯍꯤꯛ ꯍꯥꯏꯅ ꯆꯤꯡꯂꯒ, ꯅꯃꯥꯡꯗ ꯂꯤꯛꯂꯤꯒꯤ ꯒ꯭ꯂꯥꯁ ꯑꯃ ꯊꯨꯒꯥꯏꯈ꯭ꯔꯒ ꯃꯗꯨꯒꯤ ꯃꯑꯣꯡꯗ ꯑꯃꯨꯛ ꯁꯝꯖꯤꯜꯂꯛꯑꯣ ꯍꯥꯏꯕꯗ ꯅꯪ ꯁꯝꯖꯤꯟꯅꯕ ꯉꯝꯒꯗ꯭ꯔꯥ? ꯑꯃꯨꯛ ꯀꯥꯏꯈ꯭ꯔꯕ ꯊꯃꯣꯏ ꯀꯔꯝꯅ ꯍꯥꯟꯅꯒꯨꯝꯅ ꯁꯝꯖꯤꯜꯂꯛꯀꯗꯧꯔꯤꯕꯅꯣ? ꯑꯩꯒꯤ ꯏꯆꯥꯕꯨ ꯃꯣꯏꯅ ꯃꯥꯡꯍꯜꯂꯒ ꯅꯪꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯕ ꯑꯩ ꯅꯪꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯣꯏꯌꯦ꯫ ꯂꯣꯌꯥ ꯇꯅꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯞꯅ ꯄꯥꯏꯔꯒ, ꯊꯧꯅꯥ ꯐꯕꯤ, ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ, ꯅꯪꯒꯤ ꯃꯇꯦꯡꯅ ꯉꯁꯤꯗꯤ ꯃꯅꯤ ꯅꯣꯡꯃꯥꯟ ꯐꯥꯈ꯭ꯔꯦ, ꯍꯌꯦꯡꯃꯛ ꯀꯣꯔꯠꯇ ꯄꯨꯊꯣꯔꯛꯂꯅꯤꯌꯦ꯫ ꯍꯥ, ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯀꯅꯤ, ꯃꯈꯣꯏꯒꯤ ꯐꯠꯇꯕ ꯄꯨꯝꯅꯃꯛ ꯑꯩꯅ ꯇꯝꯒꯅꯤ, ꯏꯁꯥꯃꯛꯁꯨ ꯖꯦꯜꯗ ꯁꯣꯏꯗꯅ ꯂꯩꯒꯅꯤꯌꯦ꯫ ꯑꯩꯅ ꯂꯩꯍꯜꯂꯣꯏ, ꯅꯪ ꯑꯩꯒꯤ ꯈꯨꯗꯣꯜ ꯄꯤꯒꯅꯤ ꯍꯥꯏꯈꯤꯕꯅꯤ, ꯄꯤꯔꯝꯗꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏ꯫ ꯇꯅꯨ ꯂꯣꯌꯥꯗ ꯌꯦꯡꯂꯛꯂꯒ, ꯄꯤꯒꯅꯤꯌꯦ, ꯑꯩꯅ ꯍꯥꯏꯈꯤꯕ ꯑꯩ ꯉꯥꯛꯀꯅꯤ, ꯅꯪꯒꯤ ꯈꯨꯗꯣꯜ ꯑꯩꯅ ꯇꯝꯂꯝꯂꯕ ꯑꯩꯕꯨꯁꯨ ꯁꯩꯔꯪꯗ ꯏꯁꯥꯅ ꯆꯪꯖꯒꯅꯤ, ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯌꯥꯔꯣꯏ, ꯁꯨꯡꯆꯪ ꯆꯪꯍꯜꯂꯣꯏ꯫ ꯅꯊꯧꯔꯣ, ꯀꯨꯁꯤꯅꯦ, ꯅꯪ ꯅꯕꯨꯡꯒꯤ ꯂꯨꯍꯣꯡꯕꯒ ꯌꯥꯎꯔꯣꯏꯗ꯭ꯔꯣ? ꯌꯥꯎꯒꯅꯤ, ꯑꯩ ꯌꯥꯎꯒꯅꯤꯌꯦ, ꯑꯗꯨꯒ ꯑꯩꯅ ꯆꯪꯖꯒꯅꯤ, ꯑꯗꯨꯒ ꯇꯝꯕ ꯉꯝꯕꯁꯨ ꯑꯣꯏꯒꯦ ꯅꯪꯒꯤ ꯈꯨꯗꯣꯜ꯫ ꯂꯣꯌꯥ ꯇꯅꯨꯕꯨ ꯅꯨꯡꯁꯤꯅ ꯃꯆꯤꯟ ꯑꯗꯨꯅ ꯊꯦꯡꯂꯛꯏ꯫ ꯇꯝꯕꯤꯌꯣ꯫ ꯑꯗꯣ ꯑꯩ ꯍꯌꯦꯡ ꯀꯣꯔꯠꯇ ꯆꯠꯀꯅꯤ, ꯐꯖꯅꯁꯨ ꯍꯥꯏꯖꯒꯦ, ꯅꯪ ꯆꯠꯇ꯭ꯔꯁꯨ ꯑꯩꯅ ꯍꯥꯏꯖꯅꯤꯌꯦ꯫ ꯇꯅꯨ ꯃꯃꯣꯟ ꯑꯃ ꯅꯣꯛꯂꯛꯏ ꯍꯧꯖꯤꯛꯇꯗ ꯗꯤꯝꯄꯜ ꯑꯗꯨ ꯎꯠꯂꯒ꯫ ꯂꯣꯌꯥꯅ, ꯑꯣ, ꯅꯪ ꯌꯥꯝ ꯍꯧꯔꯦ, ꯗꯤꯝꯄꯜꯁꯦ ꯍꯧꯖꯤꯛ ꯁꯔꯖꯔꯤ ꯇꯧꯍꯜꯂꯒ ꯂꯧꯊꯣꯛꯍꯟꯒꯦꯕ꯫ ꯇꯅꯨ ꯌꯥꯝꯅ ꯋꯥꯅ, ꯃꯦ,